Ngarang numidang pung nipan helakpada masak khangdaba miyoi kharana Sogolban Tera Bazar Nauremthong Road ta leiba 𝐒𝐂𝐇𝐀𝐍𝐓𝐇𝐎𝐈 𝐏𝐇𝐀𝐍𝐀 overpowered tawduna mahakpu fanaba honaramle mobile phone munbikre hiramasiga mari lenna 𝐒𝐂𝐇𝐀𝐍𝐓𝐇𝐎II masana Manipur Press Club ta paumisega unaba ama kapangthokre mahakpu fanaba honarakpasi yaningde haina phongdokre Manipur Press Club ki thangjeng hall da pangthokiba paumi sing unaba aduda mahakna makatana hai lakiba miyoi sing aduna Tongakiba gari adu Fortuner ni aduga machuna angobani adubo henangaklibadi gari aduda police ki logo sun napi haina phongdoke loinena muknaba aduda 𝐒𝐂𝐇𝐀𝐍𝐓𝐇𝐎II phone pubikre lawkriba phone aduda maru oiba file kaya yawbana maram oraga file sing adu athubada recover toba pamjai phone adu nachanni nacheni khandana khut sinabiraku mahak masada natragasu leiriba ima mayamda sinabiraku loinena thawong adubu akanba mongda yaningdaba phongdoke Ngasi bawa ibung ipam da asal miranai habagi putok piro. Ngasi bawa ibung ipam tagi aini intention sok na bawai ama hai gi putok piro. Ngangi loop amana thador pasironda loop amana putorok pa agenda da aina criticize toba opposition da aina criticize toba analyze toba di agi right ne public agi right ne any party magi putorok pa agenda yani o yani de kudamoina pre-measure voting status sa hanjala pa kada da aikogi Manipur tangdo lai tabak angani abugum makada bada ngasi aikogi puruk khudingi khanna chaina ba thoklai ba sia aikogi blaming ba puruk ta similo na sia manak da badigi haiba putorok pa agenda boiro aduga aikoina lingzen mana da badigi yegna ba no khudum sangi na habagi agenda oyo putorok pa agenda khudimak putorok pa slogan khudimak putorok pa press note khudimak praja moina ising amoina madubu pai pate yaningi yaningde maduda khoina